अहानबदा मरुओइबा पाउ थादौगी लुचिंगबा अमा ओइरिबा नेकम ꯖꯣꯝꯍꯥꯎꯕꯨ मिनिंगसी लेतना हातोकपीखिबा थौदोकपु मैते अलायंस ना यानिंगदबा फोंदोकपगा लोइनेना सु एग्रीमेंट की रिन्यूअल रिजेक्ट तौनबगी वाफम मणिपुरी गवर्नर दा थागतख्रे। All Yaripok Apunba Imaluf Nangasi Yaripok Police Station da PUCL amadi IPT anigi mathakta FIR panabgi dama complaint thangatkre. Leibak asigi ningtam numit ka mari lerena Mathauna Leiraba Lanmi Singdapiba Lemzaningai Oiraba Mana Vir Chakra Fanglakraba Rizwan Malik ngasi Imphal da thunglakre. Norris Windona Sandok Seribin Midangi Pauming, Tabidi Singbu, Jan Mabana Kurumjari, Hosek Pau Sandokna Pizari. Thadaugi Luchingba Ama Oriba, Nekam ꯖꯣꯝꯍꯥꯎꯕꯨ Minungsi Leitana Hatokpikiba Thaudokpo, Maite Alliance na Yaning the Buffong Topaga Lunina, Su Agreement ki Renewal Resect Tonabi Wafam, Manipuri Governor da Thangatkre, Masagi Jai Yankaimapan Sukraba Thadau Literature Society TLS Assamgi Chairman, Nekam ꯖꯣꯝꯍꯥꯎꯕꯨ Minungsi Leitana Fakraba Madungda, Ngarang August ki Tang Kuntrada, Tamthina Hatokpikiba Thaudokpo, Maite Alliance na Hakchina Lauduna, Nungaitaba Fongdokpaga Lunina. Akan bamaong da yanin taba fongdorakli Imphal da maite yamasung thado community anigi punna pangthoki ba road to peace haina mingthon ba historic oiraba mifam adu da thona phana yaurubagi damak thado giluching ba nekam ꯖꯣꯝꯍꯥꯎꯕꯨ kuki militant singna target tawduna tamthina hatkibani hari All Yaripok Apunba Imaluf Nangasi Yaripok Police Station da PUCL amadi IPT anigi mathakta FIR panabagi damak complaint thangatkre Mairapai Biluf asigi Secretary Maibam Matau Leibina Paumi Singda Fongdorakpada PUCL amadi IPT na best oiba maongda ngapigani bias oiba maongda kumjali singani kunhumdoi gi me ahumdagi haurakpa lan ase maite community da maran thangjinduna report fonglakpada akan maongde condemn tawbagal lunina hariba tribunal report asibu fonglakliba PUCL amadi IPT gi mathakta FIR panabagi dama complaint thangatpani hari karigumba concerned police station gi authority in FIR asibu lumna lobiduna investigate fazara tawbiduna lo leiba leibakni haibasi miyamda utpiu loidina PUCL amadi IPT anina makhogi statement singadu withdraw tawgadabani amadi maiteibu lan asigi matangda lan uhaliba sigidamak lale haizagadabani haiba wafam su thamlakli Hojik akoina lejaribasi Yaripok Police Station gi mamang magtadani ado akoina hojik pizaruriba akoigi kainosi complaint asi hairiba People's Union for Civil Liberties amadi IPT Independent People Tribunal haiba PUCL amadi IPT haiba organization akoi karamba organization no haibadi akoi hana tade adubu inau na moina akoi gi maitai gi mathakta maitai community singi mathakta lana si maitai na haubani haiba yamna aranba akoi gi yam bias oiba michang mikhai nai ba maongda online da website da amadi report gumba mayam ama thoklakpa sisinga akoi viral oina chai thorakpa sigi maram asida akoi moigi mathakta akoi all Yaripok apunba ima lupna ai samak secretary maibam matau leibi isana mo chinjaraga mayam ga loinana all Yaripok apunba ima lupna apunba oina akoi makoi mathakta PUCL amadi IPT anigi mathakta akoi FRI mangasi lodge tawsinjare FRI asi makoina hairiba yamna bias oiba statement sin piriba report sin adu aran bawafamni mukhoy masana yana PUCL amadi IPT ani masana yana moina pigiba online report oigera akogi professional report oigera formal report oigera punamak withdraw tawgadabani amadi maitai community da mukhoy na pigiba report adu lale haiduna aran bani haidana haizagadabani loina na akoina pizaruriba amadi lam khudingi police station sing the pishan biriba FRI gi report sing je concern police station sing duna concern authority duna akoi an gi matungina chap chaba tawfam thokpa adu
tawbiyu madu khaktana aikoina akoi India si ain chatpa ain kanona chalaiba ain chatpa lo leiba leibak India gi constitution bu kai kunaraga chatpa leibak ni leingak ni haiba akoi ni lawjagani natriba makhai akoi India si amadi Manipur si ain letaba leingak ni haidina akoi mitai community na lawjagani piri ba FRI sing namsinduna thambiganu piri ba FRI sing asigi chapchaba paukhum galoina na chapchaba reply akoi Manipur gi praja mayam mitai community sing na ngaijari FRI gi chapchaba akoi gi report amadi ain gi matungina makoi da phangom thopada pi daba taragadi akoi ahenba ngasida chomna FRI ama lo sonjabadi maduna taba PUCL gi mathakta madi IPT gi mathakta akoina sangsalakba phongjang sing lairiba akoi gi governor PR gi lengak na du yakam thui maramdi akoi tawgi ba ke madu aran bani haiba si akoi all yari pok apun ba imalu ngasi FRI si lo sonjabasina akoi lebak miam da takchare haidina thamjaraga tensin jai Leibak asigi ningtam numit ka mari lenina mathuna leiraba lanmi singda piba lemzaningai oiraba mana Vir Chakra phangnakraba Rizwan Malik ngasi Imphal da thungnakre makpu lakpada saruk yakiba Youngster Sporting Union 𝐋𝐢𝐯𝐞 President na phongdorakpada handakta Pahalgam attack ki paukhum oina launch tawkiba Operation Sindurda Squadron Leader Rizwan Malik na lawkiba thodang adu sakhang biduna makpu Bir Chakra pirakpa si Manipur gi oina chawtok saningai ni makna Bir Chakra phanglakpada lekai miyam imung manung amadi lamdamasigi miyam na harau ba fawi haiba wafam thamki Manipur da chahi ani hena tangdu leita draba punsi mahing amada leirakli asigum laba yamna khudong chadrba fibam asida mioi kharana masagi popularity tanaba amadi love khara linkhat laga kanglo furup khaiduna tabada fazada ba wahaiwata kaya social media platform post amadi share laptana tawri loina wahai gi lal kaya hidden agenda amaga loina lamda masida mai chukhalak liba asida miyamna para amatambiba mathau tari haina Manipur Maitai Pangal Welfare Organization MMWO gi maikedigi phongdorakli organization asina thadorokpa cherol amada social media da kangluf ki mingda miyamda hu kaya kamsinduna tinjang kaizangba society ama semnaba honarakliba sidagi miyamna lapna leinaba appeal tawrakli loinana makoi sing adugi mathakta CSO sing imalup sing na yengsinduna makoi bu wakhal tahanbagi matam oire haina phongdorakli amadi Facebook ta kangluf pallaga comment pinariba sing amadi kangluf amagi marakta nungairoi post tawriba sing makhata na tawbidanaba leibak miyamda Manipur Maitai Pangal Welfare Organization na achet pawafam thamlagli Ukhrul gi Tainam Village ta medical camp ama pangthokre haukiba numita pangthokiba camp adu 𝐶𝐢𝐯𝐬 gi MLA Khasim Vasumna Directorate of Ayush Government of Manipur ga khusamna duna weaker community Action for Development WCAD na sinduna khul adugi CC holda pangthokibani camp aduga mari lenna khul gi chairman Ningdam Ramro na phongdorakhiba da khul adugi miyam na Imphal ta na chatpada khudong cha daba mayuk nabada natana sel thum hena changbana ana laengi lamda khudong chadaba sing mayuk naramba du health camp aduna miyoi chamanga hena health checkup ki khudong chaba phanghanki amadi PMJAY gi card sabagi khudong chaba su camp aduda phanghan khibagi damak sililang liba singbu thagatpa phongdoki loidena matungda su mari lenaba singna khul adugi miyam gi yengbiraga medical camp pangthokpiyo haibo afam thamki Ana ye kia check up to be kare endo na prime minister herkar su sembire masig damada aina khungi draptagi nungai ba phungdo astagi musin si Tainam village authority na tram na asubba pong thoke hadina WCAD na weaker community action for development na sumay na paikake haba matam sita Tainam ki khun sin na tram na akoy bu sugumba mapam yam jawraba spaces oiraba mapam si
ꯈꯨꯟꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯈꯨꯟꯁꯤꯒꯤꯗꯃꯛꯇ ꯚꯤꯂꯦꯖ ꯑꯊꯣꯔꯤꯇꯤ ꯆꯤꯌꯔꯃꯦꯟ ꯏꯟꯗꯝ ꯔꯝꯔꯣꯅ ꯑꯩꯈꯣꯏꯕꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕ ꯑꯗꯨ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ Honorable MLA ꯈꯁꯤꯟ ꯃꯁꯨꯝꯅ ꯑꯁꯨꯃꯥꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕ ꯍꯥꯏꯕꯁꯤ ꯀꯌꯥꯝ ꯈꯨꯟꯒꯤ ꯀꯌꯥꯃꯨꯛ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯌꯥꯃꯨꯛ ꯕꯦꯅꯤꯐꯤꯠ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯨꯟ ꯃꯌꯥꯝꯅꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯈ꯭ꯔꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝ ꯑꯃꯗꯁꯨ ꯐꯪꯕ ꯌꯥꯔꯗꯤ ꯍꯥꯏꯗꯅ ꯈꯨꯟꯒꯤ ꯑꯅꯛꯄ ꯈꯨꯟ ꯃꯌꯥꯁꯤꯡꯗꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯉꯒ ꯂꯩꯌꯦ ꯑꯃꯨꯛꯀ ꯈꯣꯟꯊꯪꯗꯁꯨ ꯄꯥꯡꯊꯣꯛꯀꯗꯕ ꯂꯩꯔꯤꯕꯁꯤ ꯈꯨꯟ ꯃꯌꯥꯝꯒꯤ ꯕꯦꯅꯤꯐꯤꯠ ꯑꯣꯏꯅ ꯂꯩꯁꯅꯨ ꯍꯥꯏꯕ ꯅꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯐ꯭ꯔꯦꯇꯔꯅꯤꯇꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ WCADꯒꯤ ꯇꯔꯐꯇꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ Honorable MLAꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯕꯣꯔ ꯐꯪꯁꯅꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯔꯐꯇꯒꯤ ꯍꯥꯏꯅꯤꯡꯖꯩ Wangjing Tentha Assembly Constituency gi manung chanba Tentha Khunjau da nauna saba Moirangkhong thong ngasi hongnabi matung inna social worker 𝐶𝐤𝐰𝐬 𝐁𝐫𝐴 sangadu na miyam da khusina kre Tentha da leiriba lomi singi low amadi patta chatpagi maru oiba thong ama oiriba si hanadagi gari machadagi hena chatpa yadaba maramna lomi singda awaba kaya mayok nabadagi Kairembi Koktagi social worker 𝐶𝐤𝐰𝐬 𝐁𝐫𝐴 achangba senfam sing puthokchuna miyamgi matinga lorina lomi miyamgi damak thong asi nongna sabani hari ngasigi thong sangabagi thoramatuda Tentha gram panchayat ki hanagi pradhan Naurem Pradeep Tentha Jilla Parishad ki member 𝐶𝐤𝐬 𝐁𝐫𝐴 Administrative Committee Tentha gram panchayat ki chairperson Moirangthem Subol amadi social worker 𝐶𝐤𝐬 𝐁𝐫𝐴 Athoiba mitung stingoiki ngasi thong sangaba aduga mari lenena athoiba mitungi warol piraduna social worker 𝐶𝐤𝐬 𝐁𝐫𝐴 haikibada lamdam asigi lomi miyam gi awaba kaya ubadagi amadi mafam asida matik chaba thong ama leirabadi lamdam asigi senbilonda chawba mating oiragani khanduna thong asi ngasi miyam da khusina bani haiki manipur asida mamang thakta palamba lengak amatana manipur gi senbilon nasi matau karamna fagat hangadagi habigi matangda thabak amata paikhat lamba ukide haina sum mamangda palamba lengak singda maral siki Lay Hinkolgi Kunja Singna government na eviction tawgani haina thoklakpa order bu pendaba phongdoktuna Miyamgi oiba mifam ama pangthokre hiramasigi matangda aikhoigi paumida khun adugi khunja mana phongdorakpada leihingkholda khundariba khunja singasi lisingamaga chamapan nimfuda miyamna hangoina launaba leprosi leinana naraba singi leifam amani makhoi sing adugi chada nauda sandoraktuna khunaduda ngasi fawba lerakpani adubolenga ki order matung inna tang mari fawbada khunja sing khun thadoknaba amadi eviction hauragani haina order tholakpada pendaba phongdorakle loina makhoigi hak Mangba yaroi maramaduna lakadaba khudingmak thengnanaba sem sare haiba wafam su thamlakli Kon haiba jaga se koi 1940 da leporsina naraba mayamna hangoi tukasana leiraba anaba singi leipam ama oirami masida leiba hujik hawragli banaha singse makoi gi sada naudanga tani ado ai hujik ai koina lei kola sida leiraiba se haidi leporsigi sada nauda oina kunda leidaraga bafam sida matam sangna leiraba sigi matang se yamna nungaijade haibadi miyoiba moina ai koi prajagi yai phanabagi damakta Praja mayamna semaga thamgraba high court asina justice oriba asina aikoi right karimata yengbidana aikoi miyoi khara khunda jariba yamna samna hingjaba mafam asida makoina aikoi bo eviction tawraga thokina nabagi damakta hanjin aikoi da sumaina tawrakose aikoi yam nuaijade aikoi human right ki damakta aikoi se lep kani haina aikoi apunba thajaba ko loinana aikoi sumaina thaurang amadi aikoi ki thauna ga loinana masi thengna jaba pa hauzik aikoi khunsidagi aikoi chatloi aikoi gi matik chaba khetri puran pibi gani haina wasakibada makoina thungandrabani na aikoi makoi gi promise to aikoi da madu thunganba leikidabani na sahi lisang sin aikoi baki khang mayam amga loina aikoi si thambigre aikoi gi right mayam am matkre hauzikti aikoi gi yumpham aikoi gi lisang sin na sahi chama gi mathakta pari puri kya ga loina na mafam sida leiklaba aikoi se aikoi pata pai ba pame ba maram di sigi yamna important wore isa sing school tamma matamda
ꯑꯩꯈꯣꯏ ꯑꯦꯅꯤ ꯆꯦ ꯆꯥꯡ ꯑꯃ ꯑꯣꯐꯤꯁꯇꯒꯤ ꯇꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯗꯤꯁꯇꯔꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯤꯡꯕꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯑꯩꯈꯣꯏ ꯄꯇꯥ ꯂꯩꯇꯕꯅꯤꯅ ꯑꯦꯅꯤ ꯍꯤꯡꯅꯅꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯖꯒꯦ ꯍꯥꯏꯔꯒꯁꯨ ꯃꯁꯤꯅ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯔꯥꯏꯠꯁꯦ ꯎꯗꯕꯗꯧꯅ ꯇꯧꯔꯦ ꯑꯦꯅꯤ ꯒꯚꯔꯟꯃꯦꯟꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯪꯗꯦ ꯍꯥꯎꯁꯤꯡ ꯂꯣꯟ ꯐꯪꯗꯦ ꯁꯦꯅꯤꯇꯦꯁꯟ ꯐꯪꯗꯦ ꯋꯥꯇꯔ ꯐꯪꯗꯦ ꯑꯗꯨꯒ electricity khudong sadaba mayam pek thana aikoi ngasi leirabasu aikoi haibadi masigi fight se taunana bagi damakta aikoi na matam chupuda honaraga lai haidi thingnaraga lai ko masigi khudong sadaba aikoi da thingnaba matam it's really pain adu aikoi future se udaba dongna taurai isai su mahai tamba phangantaba mayam sida adu hujikti aikoi really masigi damakta thingnarage haina koi gi mayo khudong sadaba mayam se aikoi phangdaba yade aikoi tongdaba yade haibagi apamaga loinana aikoi gi thongna hase putho Kong Bamaru Lifehamlen Semgat Lupki Luching Purel Oramba Arambam Ningthemzau Nei Khangkhangaudana Haukiba Tang Kunipan da Lekidabada Ethno Heritage Council Herikon na Thamoi Sokna Awaba Phongdok Rakli Ethno Heritage Council Herikon gi Secretary Publicity in Charge Akham Risik Kumar na Khudiyek Piduna Thadorok Pacherol Amada Arambam Ningthemzau na Hinglinge Matamda Ikhoigi Inat Lining Asibu Saukhat Hannaba Yamna Kanna Honna Biramba Changba Misak Amani Maitei Ikhoigi Yamna Maru Oiba Lifehamlen Ama Oidi Kong Bamaru Lifehamlen Asibu Matam Kuina Sang na ngak senduna amadi Sanamahi Lining Book Kandaba Yade Haiduna Masagi Leizaba Pumba Katoktuna Hona Jaramba Misak Amani Magna Lekidaba Asi Levak Asigi Achoba Menkat Pangamaroi Daba Inat Loi Ama Mangzabani Haibu Wafam Thamlakli Ipa ipu singna thambiramba kang hariba masana asi tungi mirol na khanghaunaba amadi yokhatnabagi pandamda haukiba August ki tang amadagi kangkhut mangana saruk yaduna chatharakpa first edition Wangoi Premier League 2025 ngasi Wangoi Lungzam Lekai Community Hall da Wangoi Premier League Organizing Committee na sanduna loishinbagi thoramda Government of Manipur gi Chief Conservator of Forest ki Longzam Joy Kumar Singh Wangoi Thodam Lekai dagi Thodam Khomai Singh CGCC School gi Wangoi gi founder Sungkham Sarat Chandra Singh Su Saruyaki ngasi sana ki ba final match da kangkhut animak na apiba matam fawada panjul tara taruk fangki kangloi singa tie break da lamtha amadi sekfai kapnabada sangai kangkhut na panjil ahum amadi siroi lili kangkhut na panjil ama hapchinduna tournament asigi winner sangai kangkhut na punna panjil tara mapan Fangduna Oiki Premier League asigi sangai kangkhut ki sanjoy amadi ibom cha panjil mapan fangduna West Chekfai amadi sanjoy na panjil taramatoi fangduna Best lamtha taki lonina Chekfai da mapan amadi lamtha da taramatoi punna panjil kun fangduna TH sanjoy na man of the match takibaga lonina pricing sunga sigi mitunglen singna yentoki Arabida Maraba Pau Amohana Pizari. Thadaugi Luchingba Ama Oiriba Nekam Jom Haubu Minung Stilatana Hatok Pikiba Taudopu Maite Alliance na Yaning the Bafung Topaga Lunina Su Agreement ki Renewal Reject Tonabagi Wafam Manipuri Governor da Thangat Cray. All Yaripok Apunba Ima Luf Nangasi Yaripok Police Station da PUCL amadi IPT anigi matakta FIR panabagi dama complaint thangat kray. Laibak asigi ningtam numit ka mari lenena mathauna leiraba lanmi singdabiba lemzaningai oiraba mana vir chakra fanglakraba Rizwan Malik ngasi Imphal da thunglakray. Nordic Windora Sandok Sari Benimidangi Pau Matang Sidaloi Sari Ming Tabiriba Singbu Amuka Hanna Chen Mabamna Kurumjari.
Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Hairabadi iramda masimakta laiba khwaidagi faraba hospital singi manungda ama oiriba Babina Hospital leijari. Mafam asida thazaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari. Aduna state wangmada amuk karigi chatlugani aikhoigi manipur da su hogikti awang bathaki healthcare fanglabada. Matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patapta yumpam oiba service lobiyu. Babina Hospital, where hope meets compassion. Akupa marol gidamak Babina Hospital, Sajiwa Jail Road, Kabay Soy Impal East Lengsin Birau. Natraga, aikhoigi phone number 6909 390666 ta call to birau. Central Government ki thabaki exam mai pake khalagadi kari pagadabano khangbadagi kari paroidabano khangbana hena maru oi. Russell Coaching Institute mayang Imphal SSC Defense samadi banking exam singi tha taruki boarding ki course hauzaragani. Mafam asida boarding da leiba satro khudingmak thabaki exam singda written da 100% success oiri. Mafam asida sakdaraba retired Navy Air Force samadi subject expert singna takpi tambiri. Boarding da leiba satra sing nomada pung tara ozaga loinena larik pahanbaga loinena pung amagi physical training su pichari. Mafam asida subject khudingmaki shortcut method su takpi tambiri. Akagnaba sit masing kun khaktani. Yaubining basingna mayang Imphal Bangun buya leirakta leiba Russell Coaching Institute ta lakpiraga registration tawbihau natroga. Akupa marol gidamak mobile number 8289 833 957 da contact tawbirau.